Imis Pautum Yang Bill Simbo, Hadru Tampanarana, Ramnok Sabul and Kurumjari. Nasigi, Moro Pauda, Manipura Hokipung Kumarida, COVID-19 known positive over Mui, Stratluk Himate. Kaksing is a hot Rangi Matanga, Kaksing Kendrick MLA M. Rameshurga, senior citizen, ye member singer Kanana Kray. MLA Karam Siamna Mapa legislator Wangang Singer Tengman Pibagi from Pangto Kray, Lonana. Bodoren Nasi the Hingsha talked about Nuxi Savan Lemon from Oi Haina. Home Minister Amit Shahna Hongdokre. Hojik Mapung Pau Lowi the Sea. Manipura Hokipung Kumari Asida General Population the Mui Taramari Central Armed Police Force ki personnel ani upon Mui Tratrugnan. Now the COVID-19 positive over Tenere. Me Sikigi and Obo Pau Late Aduga Mui Tramatoina Nava Faduna distress Tobugi. Tobudagi Manipuria Punba COVID-19 confirmed case missing listing Kunipan Samapan Marfu Taru Yore. Sikivana Sahunga Pumapani. Aduga recover Tokran Mui Lising Kunipan Samri Trataru Amadi active case the Mui Sani Sumna Aman Liduna. State Asia Punba recovery rate Zada Maudraga Nipan Dasmik Sino Hum the Lady. Now the positive Oilbus Sing Ado Zenimsta Mari Rims Tamelong Amadi Sir Sampuda Home Rasmiti City Jivan Hospital Amadi Tawada Amum Tenake. General population gi Mui Tamari Ado Impal West, Impal East, Kaksing Amadi Senapati District Dagi Mui Amamam, Tawal District Dagi Ani Tamelong Dagi Mui Hum Amadi Sir Sampu Dagi Mui Mangani. Positive Oilbus COVID care facility Panganbaga Lunana Lakopan Topa medical precautionary measures sing locally hiring. Nasi Kalin Digital Amadi NR Media Anina Noneda COVID-19 gi Oiba awareness program Amma Pangtokre Thormaduda Panjawam Lanajit Singh, producer Kalin Digital, admin pastor Long Mai, part 4 Amadi NR Rajesh, proprietor NR Media, chief guest president Amadi guest of honor Oina Saruyaki. Chief guest ki wawal piruna PH Lanajit Singh hana haiki bada aikoi COVID-19 gi election asi laithok oisi masigi chap chawa hidak leitribanina aikoina SOP naktuna amukta de COVID-19 asi maitiba pibada chap chawa aikoi gi thorang adu Unwin Aduna, Ikoi COVID-19 later Bulamdama, Wominasi Haiki, Thorongi, Losilakpada, Ikoi COVID-19 Puna Tangamidagani, Haina Wasak, Lomin Nabaga Loinana, Isoda Hunzaki. Ima Imoinu Irat Thorum Lakbaga Iloina, Manipur semester and Biana Manipur Miam the Yapi Pausel Pirkly. Semester Pauselda, Imoinu Irat Tony Thorum Assay, waxing the Try 20 Pan Banuita, Ipaipu, Hataki Sanagaba, Harautam, Kumigilona, Pangton early. Thormasi, Larambi, Ma Imoinu, Da Kumgi Mahimarong, Haira Amadi, Nga Katuna, Lantungi Larambi, Haina, Tazaniba, Asibu, Kurumjay, Lakadam Sahida Sahutpa, Noai Pava, in the single labor, Piram Nava Kurumjari, Thormasina, I call it Stanabi, Amasung, Tazabu, Motum Sub the Hinduna, Tamanbaga Luna, Tabak Subagi Amadi, Tungidam Pashinu, Tambagi Hinabi, Laheli Hari. Works my details, business in the Su Hayang, January, Tankunma, the Pangtu Kadalba, Imu Irat Tony, Numitka Madi Lenana. Manipur Miam da type of Pausel Pierdana, Numit Asina, Manipur Miam da in the single labor, Amagamaga America, Nuxisan labor production of Heidi. Kaksing is a hot Toranga Marilena, Senate citizens from Kaksina, Senduna. Kaksing a Sigi MLA Malam Ramishorga Puna, Paminaduna Kanane Navigitrom among a say, Kaksing Langang da Pangtokre, Senate citizens forum Kaksing president who Oiba, former Minister. Nomaitem Nimai Preside Toduna, Paktokiva from Adura BJP Kaksing Madali President SS Samjai Amasum, Senate Citizens Forum Kaksing Topu Singh, Amadi, member Singsu Saruyaki. Tomadura MLA Magnum Rameshona, Hausi Kaksing AC Namukta, Pakat Navahona Riba, Amadi, Tunda, Pakalakadam Plant Project Singi Matanga, Podamduna, Senate Citizens Singh. Gi Sanglen Sanamagi Wapam Yauna, Hausi Gi Oina, Yamnamak Tangai Fataba, Oiliba Kaksing Hospital, water supply Gi Matanga, Mahan Satuna, Yangshin Luraba Matung, Tabakta, Otoknaba, Sanction Kiba, Kongtangi, Kumang, Jokshin report sing, Bodamduna High, Kaksing Hospital, District Hospital, Ama, Oibagi Lefam Topa, infrastructure sing, Lehenaba,
amadi achou hospital ama ohenaba public private partnership model da onthoknabagi ayaba chief minister na pibire masi damak mari leinaba departments singi file process loire chief minister na approval pinabagi ngaidun leire athubada thabak ta onthoknaba tawgani haina paudum ki MLA na senior citizen singi oiba wafam phongdokladuna senior citizen singi hol sanaba MP area development fund dagi lupa lakh kun pinaba haikiba du hojik paisa thadokpa haurbani paisa si DC da lerbani thabak hauba yargani asida sunatna mahangna haijarubada Ministry of Urban Development gi makhada all as home oina onthokpa yaba lupa crore humga dasmik mangagi yum nipu sagadaba demo housing project ama hana android sanaba warep lokibadu kaksin doina sanaba committee gi se target kre approval hek lakpaga Delhi dagi sentang piraknaba ngaidun leire project asina lakpada senior citizen forum kaksingda sinbiduna kaksingda leiriba macha masu sing leitraba kana lejadaba singda leifam pibiduna mateng pangnaba ngamnaba honorgani haiki akoi chamana sumaina tana ga leiriba lamdam sigi 37 kaksing sigi ahalaman sing lai guru mayam ga khana raga ai tawjage aduga asina tabate topa aina tawba yaba leibusu adum aingonda adum takpiu tambiu aduga ina sembiraga kakchingda kendrada akoigi ahal loiraga imung manungna yengsinba ngamdraba macha masu singju leitraba mayung pangibadagi yengsinba ngamdraba ahansingsi asida leiba moina pibiraga senior citizen manage tawbiraga ahal oirakpagi matamda tanjada warakpa matamda kanamtana yengbinaba leitaba matamsida akoina senior citizen tawraga yengbiraga aina angamba khara honajaraga akoi ahal laman singju wadanba asigumba pro kharsu sinjena akoi honajari aduna punama labor card enrollment gi matang da nom gi awareness program among asi kaksing wairi kongoi community hall da pangthokre kaksing assembly constituency gi MLA Manglamu Rameshwan Sindra pangthokkiba awareness program aduda labor department gi inspector cum register officer konthojam tikendra labor department gi staff ai sanjoy iya gi president and Gopal amadi lekai gi ahal anina thorong ni pusimai seruk yakhi Thermadura Labor Department ki Inspector cum Register Officer Konthujam Tikendrana Labor Department na Sinmi Singh da piriba Kanaba Singh gi matangda akhang ahi oina wangang laduna Sinmi Singh na lengak na amadi department na piriba Kanaba Singh asi logu haibu wafam Singh phongdokki Kaksin district ki sulu kendra gi manung chana leiba pangantabi water supply scheme na miyamda afaba thaknaba ising pibagi thabak village water and sanitation committee na thawai yauna honaduna laklabasu water supply asiga mari leinaba department na paikhalakpa thabak thorum singda mari leinaba official singna lakna yengsin haningbagi apamba committee gi maikaidagi phongdorle hujik leiba jum chamaga kogi mangamuk haitare yumdong sidida pijari aduna masidida aikogi anauba laiba thabak sida aikoina akoi mari leinaba department gi haitare aikogi SO ro EO ro lakpirarga noigi jesini aduni haibado haibiraga thabak se inkijana hobina ba nisinjari Langthawal AC gi MLA Karam Syamna matu son hingiba mapale jedraba angang sing asi motivate tawnaba amadi wakal chawthokhanabagi pandamda angang sing temang pibani haina ngasi sajing Mairen Khong Community Hall pangthokpa Langthawal AC da mapale jedraba angang singda sahi khudigi piduna lakpa selgi tewang khusinabagi thoromda phongdokre ngasi pangthokkiba thorom adu MLA Karam Syamgi tengmang loinena Langthawal Kendra Widow Committee na sindra pangthokibani masida class 1 dagi 12 phawbada leiba mapale jedraba angang sangwa kunthra mathoida laik tambagi mateng oinaba tengwang piki COVID-19 pandemic leibuna senfam singasi widow committee amadi steering committee gi khuthangda angangi mama singamadi angang sing kauraga senfam singadu khusinake it right challenge gi term ama ngasi Thawal district ki DC campus da district asigi deputy commissioner amasung it right challenge Thawal gi chairman su oiriba deputy commissioner Thawal N Bandanan hodokre district administration Thawal gi lamjing makhada food safety administration Thawal sinduna pangthokiba thorom adu hodokladuna deputy commissioner Thawal na DC complex da leiba asa thak yoliba dukan amadi hotel singda license amasung registration su yenthoki loinana DC campus manungda phamliba asa thak yonba dukan amasung hotel singda thamliba chana thaknaba polam sing food safety officer Thawal ga loinana test tobugi thabak su sathaki
ngasi campaign hodokpa gi thoram aduda athobe mithung wena saruk yakhibi deputy commissioner Thawal N Bandana na campaign asigi matang da hai district asigi mafam khudingmakta leiriba sana thaknaba polam sing sariba amasung yoliba sing da paksana license piba amasung registration tahonnabagi drive chathaba horgani loinana miyam da su afaba chinjak haibasi matau karamna khangdokani haiba pochai leibada date amasung level thadaba pochai sing leidanabagi matangda awareness campaign satragani haiba wafam phongdoki ngasi it right challenge hodokpagi thoram aduda assistant commissioner Thawal Dr. P Lenin food safety administration Thawal gi food safety officer a Bojendro M Dinesh amasung office ki staff singsu saruk yakhi Imphal gi singjamai wangma Pebya Pandit Laikai Imphal East Leiba Tapasya Haina Khangnariba Performing Arts Center asigi kunsuwa mapok numit amasung tapasya gi kaksing masal loising lama hangdukpaga mari leinana tongan ba nat ki wathoram sing kaksing da asi pangthokre kaksing wadi senapati Laikai de leiba nityanenda mado to pangthokhiba thoram aduda Nauring COVID social worker na athobe mithung Sogaijam Thanil Padmashri na Thormapu amasung Manglabam Memcha Councillor Kaksing Municipal Council Ward number 1 na akhanaba mithung wena saruk yakhi Thomgi manung chanda Moirang Sai Dol Dhurok Solom violent performance amasung tapasya Kaksing Nasagi naun puthokpa nupi sankritan amasung Nimai Senaski thom singsu utke Labdamasida laiba nahas singda tongan ba thabak sing pibaga loinana makhoibu thabak suba nombagi lambida sangsin hannaba silabadi mayai kaba drug na singba nisadagi lapthokpa ngamgani haina ningthokong area da laiba tongan ba loop nipu mapan gi apun ba loop ningthokong gi advisor Dr. IS Gothumjam na phongdokhre ngasi Bisnupur district ki manung da laiba ningthokong kha khunok da pangthokiba drug ki matang da awareness campaign amada mahangna akata na hai horok liba lamdam masigi na singa sina drug da loop tu na lakpagi akiba laiba asida lamdam asida laiba laikai gi club amadi maira paibi singna makhoibu asumba makeida puraknabagi achoba thodang lawminnarbadi khara makhaidi kanbangamgani loinena asigumba drug saba singa sina directraba matamda drug yonba singsu mangkhigani haina phongrokhi ngasi leibag asina jati gi nupi masa singi numit haina palan tawriba asigi saruk ama oina Bharat Vikas Parishad Manipur branch palan thoram asi Thawal jila gi Herok part 3 Bamul leirakta pangthokre Beti hai to Srishti hai haiba wakhalon na pangthokhiba ngasi gi palan thoram adugi matangda hanagi MCPCR gi chairperson oirambi Sumati Bala Ningthaujam na hai palan thoram asi maruoina ngasi gi khunaida nupa masa amasung nupi masa pokpada yengliba manadaba midyeng nupa masa nupi masa yok thak pada khenaba thamba amadi nupi masa singbu namthabiba asina singba kaya aikhoi punna wakhal taminaduna lephanaba honasi haiba paujel pibani nupi masa singi yaipa thorang kaya lakhotlabasu leibak asida nupi masa singbu punung dagi hauna hatokpibagi jang wakhal adiba si nupi singi oina yamna nuksa thiningai ni gender discrimination ase muthatnaba miyam punna khusamnana sangsin minabagi matam oire nupi masa singbu mahi masing matik chana hahenduna khunaida thodang lobo mioi amam oina ba hona minarsi lengakna nupi masa singdagi piriba yaifa thorang kaya lauduna makhoibu matik chaba mi amam ohensi haiba wafam chu thamki nupi masa singse ko nupi masa singse pok tangai ron de horaga miron de horaga kamai taraga moisi yek yokhat piga de haiba aduma ko gi prime minister gi amna haji amna wakhal chauna de gi amna tawba yadaba tabak amani kala pangthoksaba adugumba beti bachao piti parao dugi kanna kansa ngasi pangthoksagani Senate Congress leader Laisom Ibum Chana ngarang January tang kulhumda da ikhang khawna lekhidabda Manipur Pradesh Congress Committee na awa phongdokhre ngasi Imphal ge Congress bhavan da lusing basin lekhidabagi awa phongdokpagi mifam pangthokhe thong saruk ama oina saruk yakhiba singna minute ani tumina leibaga loinana lekhidrabagi mafam dai kai khomna utke Congress Party ge firal nomi oina tangkhai singthana thamna ba warepsu lokhe lekhidraba Laisom
Iwamcha Singha Secretary Law Commissioner State Election Commission gi thaupuramatu natana Kashamthong AC dagi tam anirak haibadi 2002 amadi 2012 ta Mikhalda Mai Pakna Manipur Assembly gi mihut oiki Mahak Lakhidabasi Party asigi yam noming leiraban amadi miyeng sana ubangamba mamangjarabani hairi ngasi awaw phuno imfamda MPCC gi President Govind Raj Konthokjam AICC gi Manipur in-charge Bhakta Charan Das Manipur gi CLP leaders sing Oibobi Gaikhangam CWC gi member AICC MLA PCC office bearer sing amadi party gi leaders sing su saruk yake Ministry of Social Justice and Empowerment Government of India gi miyeng makhada Nasha Mukt Bharat Campaign Thawal amadi Youth Development Organization Thawal Okram ani punna sinnaduna Prevention of Alcoholism and Substances haiba hiramda nomugi oiba Miam the awareness amadi sensitization pibagi thoram amang sei Thawal Okram maning lekai community hall pangthokre thoram aduda Thawal Municipal Council Ward number 1 gi member N Nanda NSM Thawal gi DPM CS Basinta amadi Nasha Mukta Bharat Campaign Thawal gi member Y Laxman Namaru eba mitung singwaina saruk yakhe thorongi mapung eba saruk ama oina wangang singna ngasi lamdam asigi naha oiba kayada Nishana pirak liba saitheng sing amadi masina kunai asida pirak liba saitheng kayagi matangda phongdok na khibaga loinana mapa oiba singna masa singbu nisagi ipakta luptana ba kupna senasi nisa sinadaba tijang kajing dabalam dam ama oina ba honorisi haina phongdok na khi sahi khudingi pangthok phagum kumsi sahi gi oina khwairakpa irel umanglai Naksel Lubna Sinduna, Kwakpa Irel Kubamgi, Kubamda Leba, Nongpong Intogi Kubamda, Miamna, Iratoni Pangtokre, Kwakpa Irel Umanglai, Naksel Lubki, General Secretary, Tawangbam, Nogendrana Haikibda, Nasigi, Kwakpa Irel Umanglai, Naksel Lubna Sinduna, Barak Tuelgi, Iai de Leba, Nongpong Intogi Kubamda, Iratoni Torom, Pangtok Savada, Tavan Pangtok Savasida, Kwai Miam. Bu saruk yabi bagi dabak thagat chari amasung matang saida su soidana saruk yabi haina phongdokki Manipuri Literary and Cultural Forum Tripura Sendura nomugi oiba laik phongba sahi gi manap yanthokba amadi sereng sedin nabagi thorom ama ngarang Agartala Press Club ta pangthokre thorom aduda Tripura University gi Vice Chancellor Professor Ganga Prasad Pranoina Sibgeis Senior Poet and Prafulo Bijoy Sinhana President amadi Immediate Writer Sir Lai Lapamna guest of honor oina saruk yakhe thorom aduda Manipur gi asangba communication na publish tawba khoisnam Mongol gi maitei gi singlida mihun chongdre kawbal saireng lariki anisuba khunam phongkhe sarna iba critic wangkhem birmangona lariki maramda wangangkhe thorom aduda Senator Kavi N Niranjan da Lifetime Achievement Award Lamyanba Saita Mapari Mingthol Piduna Amadi L Somerendo Arunda Babure Taramani National Award Piduna Ikai Khumnokhi Aribada Kabi Sorokhaibam Gandhi Memorial Oiduna Tripura Sung Manipur gi Kabi Kunthani Thoina Sereng Pathokhi Thangmilen Guitegi Misi gi Matangda More the Labor Tongan Tongan Kuki Civil Society Organizations Singna Ngarang Nubidang Pung Taruk Tagi Horaga Kaukiba Pung Kunmarigi Ban Santi Losin Kre Bangi Matam Maduda More Kaitelamadi Dukan Sing Tong Hanakide Secretary na Pamdub Toduk Sing Toktanaba Nakshan Big Tabuk Sataki Nakalamurumda Nasiayuk Angan Bada Moregi S Bolzol Village Mayadagi Security Force Singna Tiba Humagi Tabak Satabada Single Barrel Nomai Ani Maruti Gypsy Ama Myanmarum Dagi Myanmarum Kenbo bike Ani Bajaj Pulsar Ama Scooty Ray Ama Bajaj Adventure Ama Pagat Pungam Kre Lunena Mapam Adwaida Gi Wang Pahung Tolabagi Security Force Singna Mui Karasu Lakatlaga Wang Pahung Tolumatung Tadro Kre Hairi Tanglen Guitegi Asi Haksang Asi Ayuk Pung Taragami Akairum Tabada Impala Postmortem with the police Pudulas Postmortem Tolumatung More the Porkre Hairi Haukiba January Tang Trama Pandagi Mapam Kangana Lankibat Tawal Moijing Language Jindagi Sahi Maridam Nairiba Ribas Nasi Ayuk Mahaki Yungi Mamanga Put Samarum Lapa the Labor Pukri Mada Sina Tawdun Leremle Maki Asib Haksang Adu Lekagi Musinga Nasi Ayuk Pungipan Makairum Tarak Badwida Tenor Pani Nuit Mangani Mapam Kangana
लेरक्लबा रिबास पुखरी द ताउदुना लेरमले ताबदा इमुंग मनुंगी मियोय सिंग लाक्तुरा पुखरी दगी लखटखी रिबास की असी हक्सांग अदु फोंफोंग साना लेरमबा थेंगलबदगी इमुंग मनुंगी मियोय सिंगना हिंगलंबा याय हाइना थवाल डिस्ट्रिक्ट हॉस्पिटल दा पुखटखी अदुबु हॉस्पिटल योरबा मतुंगदा हॉस्पिटल की अथॉरिटीना रिबास की हक्सांग अदु थवा याउद्रे हाइना फोंदोरके अमरोमदा रिबास की मिसी असिदा चेनरमगनी हाइबा लकाय अदुदा लैबा मियोय अमगी युम मियामना मई थानाबा होनरमखी मियामना इरांग हरपदुदा थवाल पुलिस की टीम अमा लाक्तुना टियर गैस काप्तुना इरांग अदु लाक्सिनखी पुलिसना मियामना सिंगनै हाइबा मियोय अनि अमसु वहांग पहांग तौनबा थवाल पुलिस ता पुखरे हाइरि यूनियन होम मिनिस्टर अमित शाह हाइखिबदा आसाम से हिंसा थोक्तबा नारोन संगप लेतबा अमदि फ्लड फ्री ओइबा स्टेट अमा ओहेलगनी वफम से कोकराझार दा पांथोकपा बोरोलैंड टेरिटोरियल काउंसिल सेमखिबगी अहानबा सेरेमनी अमा पांथोकपी थरमदा ngang minister na फोंदोखिबनी बोरोलैंड इहौदा लेखिद्रबा मियोय सिंगी इमुंग मनुंग सिंगदा फाइनेंशियल ग्रांट सिंगसु पीखि बोरो रीजन दा रोड नेटवर्क अमा सानबा लुपा करोड़ संगा काइथोल हाइनसु मिनिस्टर ना लाउथोखि ngasi chakhotpagi lambida बोरोलैंड संगसिलकली मतम अमदा इमु नाइमु तानबा मफम अमा ओइरमबदु ngasi नुक्सी सारन लेबा मफम अमा ओइरे हाइनसु मिनिस्टर ना फोंदोखि सही खरगी मतुंगदा बोरोलैंड एरिया ना आसाम की ख्वाइदगी चाखोटपा एरिया में ओइरगनी हाइबगी थाजबा होम मिनिस्टर ना पीखि अमरोमदा ऑल आसाम स्टूडेंट्स यूनियन ना सिटीजनशिप अमेंडमेंट एक्ट बु यानिंगदा फोंदोक्तुना प्राइम मिनिस्टर मोदी अमसुंग होम मिनिस्टर अमित शाह की विजिट बु यानिंगदा फोंदोखि मखोइना सिटीजनशिप अमेंडमेंट एक्ट की कॉपी सिंग अदु मै थादोके महाराष्ट्र की डिस्ट्रिक्ट कुमाथोइदगी लौमी लिसिंग कयाना मुंबई दे किलोमीटर साम मरफु लाप नासिक तंगारंगदगी पुंदुना ngasi स्टेट कैपिटल तमना फार्म लो अहुम अदुबु यारिंगदबगी रैली अमा लाखरे हाइरे ऑल इंडिया किसान सभा की महाराष्ट्र यूनियन फोंदोकपगी मतुंग इना लौमी लिसिंग 35 रोमना कार जीप वैन अमदी ट्रक सिंगदा अंगांग फिलाल थेलदना लाखे महाराष्ट्र दलेंगा पाइमिनरिबा नेशनलिस्ट कांग्रेस पार्टी की लुसिंगबा शरद पवारना फोंदोखिबदा महाकी पार्टी ना हयेंग आजाद मैदान दा पांथोकदरिबा रैली दा सरुक यागनी रूलिंग अलायंस की मेंबर अमा ओइबा कांग्रेस पार्टी सु रैली अदुबु सगोटली हाइरे इंग्लबा निंगथम थागी अहिंगदा मिक्सेल खांगदुना दिल्ली की गंफै अकोइबदा थौना फरबा लौमी कयाना अनोबो फार्म लो अहुम अदुबु यारिंगदो फोंदोक्तुना प्रोटेस्ट चथरिबा अदुबु पल्लदुना गवर्नमेंट लौमी सिंगदमक खनद्रबदी मदुगी महै अफबो ओइरो हाइदुना शरद पवारना हाना फोंदोकपा लैख्रे लौमी लिसिंग कयाना दिल्ली की अकोइबदा ट्रैक्टर रैली अमा जनवरी 23 रिपब्लिक डे निमित्त चनबसु सेम सारे हाइरी रिंग राउंड चटकदरिबा ट्रैक्टर रैली अदुगी नमक दिल्ली पुलिस नसु परमिशन पीख्रे हाइरे सानोगी पाउदा इंडियन सुपर लीग की ngarang सानखिबा हुंबुग निपान सुवा मैच दा केरला ब्लास्टर गा एफसी गोवा गा गोलमम चरन ड्रॉ ओइख्रे लीग असि ngasi सानखिबा हुमापन सुवा मैच दा जमशेदपुर एफसी गा हैदराबाद एफसी गा ड्रॉ ओइख्रे लीग असि की हुमरा सुवा मैच गसि नुदांग पुंग 3 मखाइ दगी बेंगलोर एफसी गा ओडिशा एफसी गा सानबा होख्रे हयेंग हुदा माथोय सुवा मैच दा चेन्नई एफसी गा मुंबई सिटी एफसी गा सानरगनी हजिक अरोइबदा मरोइ पाहुं पिजरी मणिपुर हौखिबा पुंग 20 दा कोविड-19 नौन पॉजिटिव ओइबा मियोय स्ट्राटरुक थेंगनख्रे कक्सिंग की चाखोट थौरांगनि मतंगदा कक्सिंग केंद्र के एमएलए एम रामेश्वर गा सीनियर सिटीजन ये मेंबरसिंग गा खना लेनख्रे एमएलए कराम श्यामना मपा लेजदरबा अंगांसिंग तेंगमांग पिबगी थौरांग पांथोख्रे लोइनना बोरोलैंड ngasi हिंसा थोक्तबा नुक्सी चाबन लेमम फमम ओय हाइना होम मिनिस्टर अमित शाह ना फोंदोख्रे ngasi gi di param sandok sewa matang sir lojere myambu amuk hana khurumjari